YouTube apps na haujiki matamda malemgi miyamna yamna pamnariba amadi professional sendal lambi ama oiriba top apps oire apps asida video kaya na miyoi kaya ge sendal fam lambi amadi miyoi kaya ge kanaba mafam oire adubu afwaba ama leirabadi fattaba ama leiba haibasi haunasane apps asida video thagatnaba view hena tanabagi damak aki akhang leitana content creator singna khudong tiningai oiraba video sing semle masina maram oiraga miyoi kaya gi punsi mangkiba oirakle handaksu odisha gi koraput district ke manung chanalaiba duduma waterfall da YouTube content creator ama isingda ta kibadagi thiba fangdana leire chahi kunithoi suraba sagar tudu mahaki mamanaba amaka loinana mafam atuda mahaki YouTube channel ge video namningai Machakunda dam dagi thadorokpa isingi ireina chentha kibadagi akoibada leiriba miyam amadi police fire brigade na rescue operation jatharabasu fangdana leire